Hello guys, mayam ngasi mu laksare mayam nungairibo mayam ay ngasi charger tu se pork thong bane aduduga yongchak iron bane yongchak ne aduga sisna piruk ne piruk siga soibum ga charger ke tawni sta kot na basulere nungsida da telok sulere mayam adudi chaba horse ado mayam ay gi video sibu na yeng bi sing na like am di subscribe to wiramo aduga video sibu loiba phawu yeng biyo chaba hosarage mayam Mia na kar tot lage chagla sang yam Khuhaodi kaya hana put le aduga magi thau tu chalangre amuk aduga cham thoyaga aduga amuk put thong Mẹ mắm háo dân háo à Piruk Mẹ morok say na ne Eronba dana ahum hape sa dana manga hape Yam lam maroy na sa maroy so hana ye
ꯃꯌꯥꯝꯗꯣ ꯌꯣꯡꯆꯥꯛ ꯁꯥꯏꯕꯗ ꯂꯣꯏ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯩꯗꯤꯅꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯣꯏꯅꯤꯡꯉꯝꯃꯦꯕ ꯑꯗꯨꯝ ꯈꯜꯂꯤꯕ ꯋꯥꯈꯟꯗ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯩ ꯑꯣꯏꯅꯤꯡꯉꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯉꯦ ꯑꯗꯨ ꯋꯥꯈꯜꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯩꯅ ꯑꯣꯏꯔꯗꯤ ꯋꯥ ꯁꯦꯝꯗꯣꯛꯀꯗꯕ ꯃꯌꯥꯝꯁꯦ ꯈꯜꯂꯦ ꯃꯌꯥꯝꯁꯨ ꯑꯣꯏꯅꯤꯡꯉꯝꯅꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯦ ꯑꯩꯅ ꯍꯦꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯑꯣꯏꯔꯗꯤ ꯃꯅꯤꯄꯨꯔꯁꯦ ꯐꯖꯅ ꯁꯦꯝꯒꯦ ꯀꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤꯅꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯋꯥꯈꯜꯗ ꯂꯩꯕꯗ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯗꯤ ꯏꯟꯗꯤꯌꯥꯁꯦ ꯑꯃꯨꯛ ꯁꯦꯝꯅꯤꯡꯉꯦ ꯆꯥꯎꯋꯦ ꯂꯥꯁꯅꯦ ꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯩ ꯆꯥꯍꯟꯅꯤꯡꯕ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯕꯥꯏ ꯕꯥꯏ